ꯐꯣꯡꯈꯤꯕꯁꯤ ꯐꯣꯡꯁꯤꯡꯗꯒꯤ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯌꯥꯝ ꯂꯣꯏꯊꯣꯛꯇꯃꯤꯟꯅꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 18 ꯔꯣꯝꯒꯤ ꯗ꯭ꯔꯒ ꯐꯥꯔꯒ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗ ꯇꯩꯁꯤꯟꯕꯗꯤ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯁꯤꯈꯣꯡꯗ ꯇꯥꯏꯅꯕꯅꯤ ꯅꯨꯄꯤ ꯁꯃꯥꯖ ꯂꯨꯄꯥ ꯀ꯭ꯔꯣꯔ 18 ꯔꯣꯝꯒꯤ ꯗ꯭ꯔꯒꯁꯤꯡ ꯐꯥꯔꯒ ꯀꯦꯁ ꯑꯁꯤꯗ ꯃꯤꯑꯣꯏ 12 ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯒ ꯂꯨꯈꯧꯖꯩ ꯖꯧꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯃꯗꯤ ꯆꯍꯤ 18 ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ ꯑꯅꯤꯕꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯀꯟꯚꯤꯛꯁꯟ ꯇꯥꯍꯟꯕ ꯑꯁꯤꯗꯤ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯁꯤꯈꯣꯡꯗ ꯇꯥꯏꯅꯕꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯁꯃꯥꯖꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯣꯔꯁ ꯑꯃꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯃꯌꯥꯝ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯑꯁꯥꯗ ꯗ꯭ꯔꯒ ꯌꯣꯜꯂꯒ ꯌꯨ ꯌꯣꯜꯂꯒ ꯍꯨ ꯌꯣꯜꯂꯒ ꯃꯌꯥꯝ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯡꯕꯅ ꯍꯥꯜꯂꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯕꯦꯔꯦꯟꯁꯦ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯒ ꯁꯣꯁꯦꯜ ꯋꯥꯔꯛ ꯇꯧꯔꯝꯕ ꯃꯥꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯈ꯭ꯔꯀꯥꯟꯗ ꯃꯥꯅ ꯋꯥꯈꯜ ꯆꯣꯏꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯅꯤꯡꯉꯤ ꯁꯤꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯆꯥꯅꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛ ꯁꯦꯕꯥ ꯇꯧꯔꯝꯕ ꯍꯧꯖꯤꯛ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯧꯔꯛꯏꯁꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯗꯕꯨ ꯆꯪꯈ꯭ꯔꯕꯗꯤ ꯃꯤꯁꯤꯡꯁꯤ ꯀꯣꯛꯁꯦ ꯕꯦꯔꯥ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯅ ꯏꯃꯥꯁꯤꯡꯁꯦ ꯃꯌꯥꯝꯁꯤꯅ ꯄꯦꯟꯗꯗꯅ ꯑꯩꯈꯣꯏꯅ ꯆꯦ ꯆꯥꯡꯁꯤ ꯄꯤꯁꯤꯟꯕꯅꯤ ꯏꯆꯥꯁꯤꯡꯗ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯛꯀꯅꯤ ꯑꯇꯣꯞꯄ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯍꯥꯏꯅ ꯁꯤꯑꯦꯝꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯁꯤ ꯃꯁꯤ ꯑꯥꯏꯑꯣꯅ ꯃꯕꯨꯛ ꯁꯦꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯎꯀꯤꯜꯅ ꯃꯕꯨꯛ ꯁꯦꯡꯗ꯭ꯔꯕ ꯖꯁꯇꯨꯗ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯃꯔꯥꯜ ꯂꯩꯔꯕ ꯁꯤꯡꯁꯦ ꯑꯁꯨꯝ ꯊꯥꯗꯣꯛꯄ ꯇꯥꯔꯒꯗꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯀꯤ ꯑꯥꯔꯊ ꯂꯩꯔꯣꯏ ꯃꯔꯥꯜ ꯂꯩꯕꯅ ꯀꯅꯥꯅꯣ ꯃꯔꯥꯜ ꯂꯩꯇꯕꯅ ꯀꯅꯥꯅꯣ ꯊꯥꯗꯣꯛꯂꯤꯕꯁꯤꯡꯁꯤ ꯆꯨꯝꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕꯁꯤꯡ ꯗ꯭ꯔꯒ ꯃꯄꯨꯁꯤ ꯆꯞ ꯆꯥꯅ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯗ꯭ꯔꯒ ꯃꯄꯨꯁꯤ ꯆꯞ ꯆꯥꯅ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯁꯣꯔꯁ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯁꯤ ꯄꯥꯊꯣꯛꯆꯕꯁꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯅꯨꯃꯤꯠ 3ꯅꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯆꯍꯤ 4ꯒꯤ ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯦꯝꯗꯤ ꯔꯤꯕꯁ ꯈꯥꯟꯒꯤ ꯃꯤꯁꯤ ꯂꯪꯂꯥ ꯂꯣꯛꯄꯤꯌꯨ ꯖꯦꯁꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 18ꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯈꯤꯕ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯦꯝꯗꯤ ꯔꯤꯕꯁ ꯈꯥꯟ ꯑꯄꯣꯛꯄ ꯑꯦꯝꯗꯤ ꯔꯤꯌꯁ ꯈꯥꯟꯒꯤ ꯃꯤꯁꯤꯒꯤ ꯑꯆꯨꯝꯕ ꯂꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯖꯦꯁꯤ ꯕ꯭ꯔꯨꯇꯦꯜ ꯀꯤꯂꯤꯡ ꯑꯣꯐ ꯑꯦꯝꯗꯤ ꯔꯤꯕꯁ ꯈꯥꯟ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯕꯗꯨꯜ ꯔꯥꯖꯃꯛꯅ ꯍꯥꯏꯈꯤꯕꯗ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡ ꯃꯈꯥꯗꯒꯤ ꯑꯦꯝꯗꯤ ꯔꯤꯌꯁ ꯈꯥꯟ ꯑꯦꯂꯥꯏꯁ ꯑꯣꯖꯥ ꯔꯤꯌꯁ ꯈꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯦꯝꯗꯤ ꯔꯤꯕꯁ ꯈꯥꯟꯅꯤ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 18ꯗ ꯃꯥꯡꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯂꯕ ꯃꯌꯨꯝꯗꯒꯤ ꯐꯨꯠ 100 ꯂꯥꯞꯅ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 23ꯒꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯂꯧꯈꯠꯈꯤꯕꯅꯤ ꯂꯧꯈꯠꯄꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯐꯣꯡ ꯁꯥꯔꯒ ꯂꯩꯔꯝꯈꯤꯕꯅꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯍꯥꯠꯇꯣꯛꯂꯒ ꯏꯁꯤꯡꯗ ꯇꯥꯔꯒ ꯁꯤꯕꯅꯤ ꯍꯥꯏꯕ ꯌꯥꯅꯕ ꯏꯁꯤꯡꯗ ꯊꯥꯗꯔꯝꯕꯅꯤ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩꯔꯦ ꯑꯉꯥꯡ ꯑꯁꯤ ꯁꯤꯅ ꯐꯪꯕꯗꯨꯗ ꯃꯆꯤꯟꯕꯥꯅ ꯄ꯭ꯂꯥꯁꯇꯔ ꯅꯞꯄꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯦꯛꯅ ꯂꯩꯔꯝꯃꯤ ꯄꯨꯝꯊ ꯈꯣꯠꯊꯕ ꯂꯩꯇꯦ ꯑꯉꯥꯡ ꯑꯁꯤ ꯖꯅꯋꯥꯔꯤ 23ꯗ ꯏꯁꯤꯡꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯕ ꯃꯇꯨꯡ ꯖꯅꯋꯥꯔꯤ 25ꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯏ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝꯗ ꯖꯦꯁꯤꯒꯤ ꯃꯤꯍꯨꯠ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯖꯒꯦ ꯍꯥꯏꯕꯗ ꯀꯦꯁ ꯑꯗꯨꯒꯤ ꯑꯥꯏꯑꯣꯅ ꯌꯥꯎꯍꯜꯂꯛꯈꯤꯗꯦ ꯃꯍꯥꯛꯅ ꯍꯥꯏ ꯑꯉꯥꯡ ꯑꯁꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 23ꯗ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯨ ꯊꯣꯛꯄ ꯃꯥꯏꯕ ꯁꯥꯕ ꯑꯦꯝꯗꯤ ꯁꯇꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯧꯈꯠꯄꯅꯤ ꯃꯤꯑꯣꯏ ꯑꯁꯤ ꯅꯨꯄꯤꯁꯨ 2-3 ꯂꯣꯟꯕꯅꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯦꯈ꯭ꯔꯨꯠ ꯈꯥꯟ ꯀꯧꯕ ꯑꯃꯒ ꯄꯨꯟꯅ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈꯤ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯈꯤꯕ ꯃꯤꯑꯣꯏ 2 ꯑꯁꯤꯗꯒꯤ ꯀꯔꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯂꯕꯒꯦ ꯍꯥꯏꯅ ꯖꯦꯁꯤꯅ ꯄꯨꯂꯤꯁꯇ ꯍꯪꯂꯨꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯤꯕꯤꯗꯅ ꯂꯩꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯨꯡꯗ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯖꯦꯁꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯆꯤꯡꯅꯕ ꯐꯥꯎꯏ ꯐꯒꯠꯈꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯂꯤꯈꯨꯟ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗꯤ ꯑꯦꯝꯗꯤ ꯑꯕꯗꯨꯜ ꯁꯇꯔꯒꯤ ꯑꯇꯣꯝꯕꯤ ꯂꯥꯇꯥ ꯑꯃꯁꯨꯡ ꯑꯕꯗꯨꯜ ꯁꯇꯔꯒꯤ ꯃꯁꯨꯅꯨꯄꯥ ꯐꯔꯤꯁ ꯑꯁꯤ ꯐꯒꯠꯂꯒ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯕꯤꯌꯨ ꯍꯥꯏꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯈꯤꯕ ꯂꯩꯔꯦ
hauzik phau phabidana leiri postmortem gi report chu pibidana leiri maramaduna misi asiga mari leinana hayeng thawal moijing background miyam gi oiba asoba mifam ama pangtholagani misi asigi matang da lengang na asumba langla langjin puthokna bo hotna biu karigumba puthokta tarabadi manipur gi CSO amati mahairoi lupsinga pulaga makhal makha kya gi khongjang changsilagani haina mangna su makha na phongdorakhi loisilakpo na topa maruiba paukhra namo BDF ki thagi tolopsing hengat biu laiba asida atopi state singna lairiba village defense force BDF ka function manana leijariba personal singi thagi tolop sing state government na manaba mongde hengat piu haina manipur press club ta pangthokiba paumi sing unaba mada all manipur BDF welfare association gi nauna khalakraba legal advisor advocate Ranjit thangsabamna phongdokre maana makha taraduna hai lamdam siga thangna leiribi state haibadi assam da village defense organization BDO Meghalaya loinana Jammu and Kashmir BDC haina lamdam sigi BDF personal singa manaba function singda leiri hairiba mapalam gi state singda leiriba personal singi thagi honorarium asiga state sigi BDF ka manaba thakta government na pinaba haijabani Banana Hiramasiga Matanga BDF personal singna matam kya gi mamang gi demand kya tanduna lakhibani Hiram singa sigi matanga government asiga association ga punna phaminaduna apunba warep sing lawminaba mathautai personal singda mamang da phanglamba senpham sing hengat pa haibisi state sigi financial constants method sing ningthina khana nainaba mathautari BDF personal singna sangsilakpa khongjang khudima ain gi thongda legalize oiba mong makhatana sanctionbio government amadi association ani punna afaba mari sing thamladuna makhatawa thabak sing pekhatpio banana state government asisu human right ikai khumna badagi hendoktuna sasan fawda kana bagi damak animal protection singbasing satnariba lengani lenga asi personal singi wakhalonda thajaba thambiduna kari paikhat pa yabagi haibisi punna khana nainana mathautai BDF personal sing leibidigi state sigi police ki duty sing da sauna mating phangjariba force makhalamane masine state sigi law and order gi lamda ngasing sima mausa digi improve tarakiba thaudok sing leire public amadi BDF sing gi maraktasu hena afaba mari sing sagat hanabagi damak personal singnasu akan mamong na thabak thoram kya makhatana sathagani hakienasu pausinasu makhatana phongdorakli aduga mayam hujiko inadi pauksi matang sa lusinjarage aduga hore nungdaram phongmochi phongsingdagi maruiba I pauksing khongacharakana ngaliba makai yariba makai mayam I pauksing share tawjarake aduga mayam na video si tabiba lorba matungda mayam gi wakhalonda kari lebibigi habidu singjoy shoyduna comment box da comment angkatang thambiramu haina manipur top channel gi mekedi gi mayam da Hajari, Dugma Hoskunadi, Matang Sekainarsi, and thank you.